Jaribon Bhamun Lakai Wai Jayanta Singhana Handaki Khankiba NEET exam da marks changmaga kuntaret fangduna mai paklakpa asida harauba nungaiba phongdokpa amasung thawatpibaga loinana ikai khunaba utpagi thoram ngarang August ki tang ani nomaijing nomit apunba Jaribon Maira Paibi Lupna Sengbilda pangthokkhre thoram asida Thawon Maruki President Nepramaninda Sinhasu saruk yaki Wai Jayanta Singhabu lengjal phi tambaga loinana Certificate of Appreciation piduna ikai khunaba utkhi amasung tungi punsida amuka hena mai pakpa oisanu haina mayamna thambikhi khul khuldagi lakpa Maira Paibigi President Secretary nesu lengjan phi hukhi amasung lakliba member mayamna su lengjan phi huktuna ikai khunaba utkhi Andaki isu aku subani andaki atensi ahamada hadida sina tawa tanuga so pai power tanre aku wati pada wasati na so ada makin paki dua andaki ahamada gitu bagi MBBS ki pengode dua ani su bagi da su MBBS mode aku su bagi siga dia apagi mauton amasung neto noina moi manata laga tambagi hayak pada Tasuwe na su mating pangwadi may mga papana su mating pangwadi ki may minida chato na diriswala da ki tamki diriswala ki wajah sing na su mukay ingon da pajana tapi ki ay ki aswar ko tandar da su ay ki lambi kamay kamay chaka ni mo ki tayi ba mung sing su loksim bada kamay na jang loksim bajay ay ki mukoy sing na duwa kamay na jang na to na sol to bajay madu ta bajay ki su ay wajah sing mating isu ina ngambang ng tingnan da kise jadi issue ki so thojan da ki so ina pai ba do anda matang siga chana na lakhi da su mo lakwa mai pa ko